Directorate of Printing and Stationery na State asigi ihan hanba Paperless Office oibangamkre Office asida digital gi mateng lauduna yariba makai che changdanaba angamba thakta honagani haina Directorate asigi Director Ngangbam Rovenna Fongdorakli Wafamasi ngasi Directorate asigi Yai School Police Land Dalaiba Office ta pangtokpa paugi mifam amada Fongdokibani Magna makha taraduna Paperless Office haiba asi che amata lairoi haibanate print tawfam oibana office asida che di adumak mathau tai adumoinamak yariba makai che changdanaba hotnabani haiki mahakna makha taraduna matam amada laingaki gazette namnanaba tharakpa matamda che da tharaklami adubo hojikti laingaki oiba e-office lakpadagi portal asida tharakle miyamnasu che tharakpa matamda office asigi email natraga whatsapp ki khuthangda thabiraknanaba khanganki Kariguma matamda che da laklabasu scan tawduna e-office natraga email gi kuthangda handuna office asida chada chama che sizinadre haiba yare chai asigi me tang taret tagi laurakliba khongthang asi mapung fananaba Directorate of Information Technology gi mateng lauduna office asigi staff singda mapung fana training pikre lainga ki anoba khongthang ama oiriba e-office portal asida lakpa hobadagi Gazette singsu digitize tawduna portal asida matam chana upload tawrakli miyamna gadget sing asi yenglinglabasu Directorate asigi website govpress.nic.in dagi uba fanglagani anoba lakpa gadget sing matam chana tang amadi pungfam yauna thagatpa asina tungda kanagumba singna gadget matam chana thokte haibagi wakat lairaroi haiki Printing and Stationery Department masana print tawomnina chedi laite yaro adugo paperless service kari yari ki che sida nadaba haidi maximum limit che yaudana office run tawdugo hoina paperless office ko che yaudai yadam kon ni changani akoi je kadai da paperless wo hairagati akoi process public na na government gazette am nambiu siba nambiu haida tharaku matam sida hanadi letter am ira tm phanga koina process to pujiti kamai thadala e-office to in thare che do bakla public no email do in thare na to whatsapp number koi website to hapte adu website number to da whatsapp to thaba yai email su whatsapp su am to tharak to public laga su log pe habna te moi che do akoi kudak ta scan to thoga e-office sangani adu mangonda paper oina de pidre acknowledgement pamaga di screenshot lobiro koi dagi na taga nang email address sam pe biro email da halake da koi phangmagi receipt haida thaina di receipt sin namaga soidong no khodo adu loi to khai advine tawga si process yam yang khala e office sidan nabrai ngambani